मालेमगी तोंगान मफमसिंगी मरुओइबा पाउ खरा अपडेट तौजरी। जापान गवर्नमेंट चयोल अमदा सुमनगी नुमित मरीनी थबक तौनबा थौरांग पाइखटख्रे। जापान अंगांग पोकपगी मसिंग खमथेंगना हंथरकपा अमदी अहल ओइरबा मियोइसिंगना लेबा लेबाक अमा ओइरकपदगी मिपाइबा पोकलबा जापान की गवर्नमेंट लेबाक असिगी कंपनी सिंगदा अमदी गवर्नमेंट की एम्प्लॉई सिंगदा चयोल अमगी मनुंगदा सुमनगी नुमित मरीनी खक थबक सुहनबगी थौरांग पाइखटपा हौख्रे हाइरी। रिपोर्ट अमगी मतुंग इना जापान दा चाही खुदिंगी मियोइ 53 रोम ओवर वर्क तौबदा मरम ओइरगा सीरी लोइनना लुहोंगदबा मीगी मसिंग यामखलकपदगी अंगांग पोकपगी मसिंग खमथेंगना नेमथरकपदगी लेबाक असिदा तुंगी फिबम यामना लुसिलकपना नुपा नुपी सिंग लुहोंगनबा होनबदा सेलगी मतेंग पांगबगा लोइनना थबक तौरिबा मियोइ सिंगदसु प्राइवेट थबक सिंगदा मतम पीबा ngamnaba चयोल अमगी मनुंगदा सुपनगी नुमित मरीनी खक थबक सुहननबगी थौरांग असि पाइखलकपनी। अदुबु हौजिंगमकी ओइनदि कंपनी सिंगी माइकैदगी पुन्ना अयाबा पिरकपा लैत्री। जापान गवर्नमेंट थौरांग असि अथुबदा लेबाक असिदा चनहलकपा याना लैरी लोइनना थबक तौरिबा मियोइ सिंगदा हेना कोमजनबा थौरांग कयासु पाइखटपा हौख्रे हाइरी। मखा तारकपा पाउदा नोंगमदा पुंखाई खक तुमलगा 𝗨𝗏𝗘 नहा 2,100 तुमदना थबक तौनबा ताकपी तंबीरी। नोंमगी मनुंगदा पुंग 6 निपाल फाउबा तुमद्रबदी मियोइबगी हक्चांगदा मखल मखा कयागी लाइना नारकपगा लोइनना हक्चांग चोक्थबा निंगसिंगबगी शक्ति अमदी थमोइगी लाइना कया नारकनी हाइना डॉक्टर कयाना फोंदोक्तुना लागली। मियोइबसिंगनसु तुमद्रबदी हक्चांग वाबना मरम ओइरगा चांगचत अमदा नोंमगी मनुंगदा पुंग 6 निपाल फाउबदी तुमनरी। अदुबु जापानदा लैबा 𝗨𝗏𝗘 कौबा मियोइ अमा चाही 12 रोमदगी नोंमदा सुमनगी पुंखाई अमखक तुमदुना लाक्लबसु महाकी मसादा करी अमता अकाइबा लैतना लैबा ngamli हाइरी। चाही 90 रोम सुरबा जापानगी 𝗨𝗏𝗘 फोंदोरकपगी मतुंगिना मियोइबना हक्चांग अमदी कोकपु निंगथिना ट्रेन तौरबदी नोंमगी मनुंगदा सुमनगी पुंखाई अमखक तुमदुना लेमहौरिबा तांगलबा मतमसिंग अदु थबक तौदुना सिजिन्नबा याइ। 𝗨𝗏𝗘 चयोल अमगी मनुंगदा चौराकना पुंग 13 रोम जिमदा चतुना हक्चांग साजेल तौई। हौजिक फाउबगी मनुंगदा अंगांग 2,100 रोमदा नोंमगी मनुंगदा सुमनगी पुंखाई अमखक तुमदुना लेमहौरिबा मतमसिंग अफबा थबकता सिजिन्ननबा ताकपी तंबिख्रे। मियोइ अमना नोंमगी मनुंगदा सुमनगी पुंखाई अमखक तुमदुना थबक तौरबसु हक्चांग साजेल चांग नाइना तौरबदी हक्चांगदा करिसु अकाइबा लैरोरि हाइरी। जापानगी योमोयुति टीवी माइकैदगी 𝗨𝗏𝗘 पुंसी महिंगी मतंगदा कुपना येंसिनखिबगा लोइनना नुमित 6 चुपना 𝗨𝗏𝗘 तुम्बा अमसुंग थबक तौबगी मओंग मतौसिंग सेनखी। मदुदा महांगना सुमनगी पुंखाई अमखक तुम्बा थेंगनखी। चाक चागदबा पुंग अमा वाटलिङै मतमदा कॉफी थकपा असिना तुमदना थबक तौनबा होनबदा अचौबा मतेंग पी हाइनसु 𝗨𝗏𝗘 इंटरव्यू अमदा फोंदोखिबा लै हाइरी। 𝗨𝗏𝗘 अंगको मियोइ अमा इंडियादसु लैरी। गुजरात लैबा चाही 32 रोम सुरबा जोगी 𝗨𝗏𝗦𝗦𝗜𝗏 कुमजा 1990 हौजिक फाउबा इसिंग थक्तना अमदी करिगुम्बा पोचक अमा फाउबा चादा थक्तना हिंगदुना लागली। अंगकपा थोंग असिदा करिगुम्बा पोचक अमा फाउबा चादना अमदी इसिंग थक्तना चाही कया हिंगदुना मतौ करमना हिंगबा ngamlibano haina डॉक्टर 100 रोम अमदी कमिटी 10 रोमना 𝗨𝗏𝗦𝗦𝗜𝗏 ICU दा थमदुना येंसिनख्रबसु मदुगी चपचाबा मरम खंबा ngamkhide हाइरी। मखा तारकपा पाउदा रशियागी मिलिटरी कैंप सिंगदा चंगसिनदुना लंदाबा ngamnaba ज़ेलेंस्कीना अमेरिकादगी मतेंग नीख्रे। यूक्रेन रशियागी लम मनुंग खमथेंगना चंगसिनदुना मिलिटरी कैंप सिंगदा लंदाबा ngamnaba यूक्रेनगी प्रेसिडेंट ज़ेलेंस्कीना अमेरिकादगी मतेंग पीबीनबा हाइजख्रे हाइरी। ज़ेलेंस्कीगी वाखलोंदा रशिया अमसुंग यूक्रेनगा चाही 2 हेना सोकनरकलिबा लान असि मपुंग फाना लोइसिनसी हाइरगदी रशियागी मरुओइबा मिलिटरी कैंपसिंग मपुंग फाना मांगहन ताखनबा मथौ ताइ। मदु नत्रबदी लान असि पाक हेक लोइसिनबा ngamloi हाइरी। हौजिक यूक्रेनगी ओइना यामना सानना कापा ngamba मिसाइल सिंगी तंगाइ फदबा लैरी लोइनना लॉन्ग रेंज की मिसाइल सिजिन्नबगी अयाबा पीबगी मथौ तारी। CNN की रिपोर्ट अमगी मतुंग इना सेप्टेम्बर था लोइसिलकपा मतमदा ज़ेलेंस्कीना अमेरिका की प्रेसिडेंट जो बाइडेनगा उनगदौरिबा असिदा लाल असि यूक्रेनना मतौ करमना माइ पाकपा ngamgadaगे हाइबगी मतंगदा
ꯊꯧꯔꯥꯡꯂꯤꯕ ꯄ꯭ꯂꯥꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯌꯥꯏ ꯂꯣꯏꯅꯅ ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛ ꯌꯨꯀ꯭ꯔꯦꯟꯅ ꯍꯧꯖꯤꯛ ꯀꯔꯝꯕ ꯃꯈꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯃꯊꯧ ꯇꯥꯔꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯖꯣ ꯕꯥꯏꯗꯦꯟꯗ ꯖꯦꯂꯦꯟꯁꯀꯤꯅ ꯈꯪꯍꯟꯒꯅꯤ ꯍꯥꯏꯅ CNN ꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯩ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯈꯝ ꯊꯦꯡꯅ ꯆꯥꯎꯈꯠꯂꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯇꯁꯥꯝꯅꯤꯌꯥ ꯍꯥꯏꯅ ꯈꯪꯅꯕ ꯁ꯭ꯇꯦꯠꯇ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ 10,000 ꯔꯣꯝ ꯃꯩ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯔꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯨꯔꯤꯕ ꯅꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯕꯅ ꯏꯃꯔꯖꯦꯟꯁꯤꯁꯨ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎꯗ ꯌꯨ.ꯑꯦꯁ.ꯀꯤ ꯔꯦꯄꯔ ꯐꯤꯠꯃꯦꯟꯁꯀꯤꯞ ꯁꯤꯈ꯭ꯔꯦ ꯌꯨ.ꯑꯦꯁ.ꯀꯤ ꯃꯃꯤꯡ ꯂꯩꯔꯕ ꯆꯍꯤ 52 ꯁꯨꯔꯕ ꯔꯦꯄꯔ ꯐꯤꯠꯃꯦꯟꯁꯀꯤꯞ ꯀꯟꯁꯔꯠ ꯇꯧꯔꯤꯉꯩꯗ ꯁ꯭ꯇꯦꯖ ꯀꯤꯟꯊꯔꯛꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯔꯦꯄꯔ ꯐꯤꯠꯃꯦꯟꯁꯀꯤꯞ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯕꯁꯨ ꯍꯧꯖꯤꯛꯃꯛꯀꯤ ꯆꯞ ꯆꯥꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯂꯥꯎꯊꯣꯛꯄꯗꯤ ꯂꯩꯇ꯭ꯔꯤ ꯐꯤꯠꯃꯦꯟꯁꯀꯤꯞ ꯌꯨꯔꯣꯞ ꯂꯩꯕꯥꯛꯇ ꯔꯦꯄꯔꯒꯤ ꯂꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯃꯤꯡ ꯆꯠꯄ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯋꯥꯕ ꯀꯌꯥ ꯐꯣꯡꯗꯣꯛꯔꯛꯈ꯭ꯔꯦ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯤꯑꯣꯏ 22ꯒꯤ ꯃꯅꯨꯡꯗ 18 ꯁꯤꯅ ꯐꯪꯈ꯭ꯔꯦ ꯔꯁꯤꯌꯥꯗ ꯃꯤꯑꯣꯏ 22 ꯔꯣꯝ ꯇꯣꯡꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃ ꯊꯤꯕ ꯈꯪꯗꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗꯒꯤ ꯃꯣꯁꯀꯣꯗꯒꯤ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ 3,000 ꯂꯣꯝ ꯂꯥꯞꯅ ꯂꯩꯕ ꯀꯆꯥꯠꯀꯥ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯃꯗ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯀꯥꯏꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈ꯭ꯔꯦ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯗ ꯇꯣꯡꯈꯤꯕ ꯃꯤꯑꯣꯏ 22ꯒꯤ ꯃꯅꯨꯡꯗ 18ꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯈ꯭ꯔꯦ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ 5 ꯑꯗꯨꯁꯨ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯆꯥꯎꯅ ꯆꯤꯡꯅꯕ ꯂꯩ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤ 63 ꯂꯣꯝ ꯌꯨꯀ꯭ꯔꯦꯟꯅ ꯍꯥꯠꯈ꯭ꯔꯦ ꯆꯍꯤ 2 ꯍꯦꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯣꯛꯅꯔꯛꯈꯤꯕ ꯂꯥꯟ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯌꯨꯀ꯭ꯔꯦꯟꯅ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤ 63 ꯂꯣꯝ ꯍꯥꯠꯈ꯭ꯔꯦ ꯁꯨꯞꯅꯒꯤ ꯆꯌꯣꯜ 4ꯒꯤ ꯃꯅꯨꯡꯗ ꯌꯨꯀ꯭ꯔꯦꯟꯅ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤ 4,400 ꯔꯣꯝ ꯍꯥꯠꯄ ꯉꯝꯈꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯌꯨꯀ꯭ꯔꯦꯟꯅ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯄ ꯉꯝꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗ ꯑꯉꯛꯄ ꯐꯥꯎꯅꯔꯤ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯂꯥꯟꯗꯥꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯜ ꯀꯟꯅ ꯁꯣꯛꯅꯔꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯅꯨꯄꯤꯁꯤꯡꯅ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯍꯨ ꯄꯤꯊꯛꯄ ꯍꯧꯈ꯭ꯔꯦ ꯆꯍꯤ 2 ꯍꯦꯟꯅ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯣꯛꯅꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯅꯨꯄꯤꯁꯤꯡꯅ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈ꯭ꯔꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯅꯨꯄꯤꯁꯤꯡꯅ ꯂꯣꯟꯅ ꯊꯨꯞꯅ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯌꯨꯗ ꯍꯨ ꯌꯥꯟꯁꯤꯟꯗꯨꯅ ꯄꯤꯊꯛꯇꯨꯅ ꯂꯃꯟ ꯈꯨꯝꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯃꯥꯡ ꯆꯍꯤꯗ ꯁꯨꯞꯅꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯅꯨꯄꯤ 3 ꯈꯛꯅ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯕु ꯂꯥꯟꯅ ꯂꯝꯖꯤꯡꯅꯕ ꯑꯃꯗꯤ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯕ ꯉꯝꯗꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯕ ꯅꯨꯄꯤꯒꯤ ꯃꯁꯤꯡ ꯑꯁꯤ 1,000 ꯍꯦꯟꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯃꯁꯥꯒꯤ ꯃꯃꯤꯡ ꯃꯊꯥ ꯄꯨꯝꯅꯃꯛ ꯂꯣꯠꯅ ꯊꯨꯞꯅ ꯊꯥꯕꯒ ꯂꯣꯏꯅꯅ ꯑꯔꯣꯟꯕ ꯃꯑꯣꯡꯗ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯊꯕꯛ ꯇꯧꯔꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯅꯤꯡꯇꯝꯕꯒꯤ ꯅꯨꯃꯤꯠꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯅ ꯔꯁꯤꯌꯥꯒꯤ ꯗꯦꯕ꯭ꯂꯤꯀꯦꯠ ꯀꯔꯦꯟꯁꯤ ꯅꯝꯗꯨꯅ ꯀꯔꯦꯟꯁꯤ ꯑꯗꯨꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯀ꯭ꯔꯤꯃꯤꯌꯥꯒꯤ ꯊꯣꯡꯒꯤ ꯐꯣꯇꯣ ꯌꯥꯎꯍꯟꯕꯒ ꯂꯣꯏꯅꯅ ꯔꯁꯤꯌꯥꯒꯤ ꯐꯤꯔꯥꯜꯁꯨ ꯃꯩ ꯊꯥꯈꯤ ꯂꯣꯏꯅꯅ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯄꯨꯇꯤꯟꯕꯨ ꯆꯥꯎꯅ ꯃꯥꯏꯊꯤꯕ ꯄꯤꯅꯕꯒꯤ ꯄꯥꯟꯗꯝꯗ ꯔꯁꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯐꯣꯡꯅ ꯅ꯭ꯌꯨꯁꯄꯦꯄꯔꯁꯨ ꯄꯨꯊꯣꯛꯇꯨꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯤꯌꯥꯝꯗ ꯐꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯍꯃꯥꯁꯀꯤ ꯁꯨꯔꯨꯡꯗ ꯏꯖꯔꯦꯜ ꯃꯆꯥ 6 ꯁꯤꯅ ꯐꯪꯈ꯭ꯔꯦ ꯁꯨꯁꯥꯏꯠ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯏꯖꯔꯦꯜꯗ ꯂꯥꯟꯗꯥꯒꯗꯧꯔꯤ ꯏꯖꯔꯦꯜ ꯗꯤꯐꯦꯟꯁ ꯐꯣꯔꯁ ꯌꯧꯔꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯍꯃꯥꯁꯅ ꯐꯥꯈꯤꯕ ꯏꯖꯔꯦꯜ ꯃꯆꯥ 6 ꯍꯃꯥꯁꯅ ꯇꯝꯊꯤꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯂꯪꯊꯣꯛꯂꯒ ꯊꯝꯕꯤꯔꯝꯂꯦ ꯍꯃꯥꯁꯅ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯍꯥꯠꯇꯨꯅ ꯍꯨꯟꯗꯣꯛꯂꯝꯂꯕ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯣꯛꯇꯣꯕꯔ 8ꯇ ꯏꯖꯔꯦꯜꯗ ꯂꯥꯟꯗꯥꯔꯛꯇꯨꯅ ꯐꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯧꯖꯤꯛꯁꯨ ꯍꯃꯥꯁꯅ ꯏꯖꯔꯦꯜ ꯃꯆꯥ 38 ꯂꯥꯟꯐꯥ ꯑꯣꯏꯅ ꯐꯥꯗꯨꯅ ꯊꯝꯂꯤ ꯍꯥꯏꯔꯤ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯏꯖꯔꯦꯜ ꯃꯆꯥ ꯈꯔ ꯍꯃꯥꯁꯅ ꯁꯨꯔꯨꯡꯗ ꯐꯥꯗꯨꯅ ꯊꯝꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯗꯨꯅ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯆꯪꯁꯤꯜꯂꯨꯕꯗ ꯍꯃꯥꯁꯅ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡ ꯑꯗꯨ ꯍꯥꯠꯂꯒ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯍꯨꯟꯗꯣꯛꯂꯝꯈꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯍꯃꯥꯁꯅ ꯐꯥꯖꯤꯟꯈꯤꯕ ꯏꯖꯔꯦꯜ ꯃꯆꯥ 105 ꯔꯣꯝ ꯁꯤꯖꯐꯥꯌꯔꯒꯤ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤ ꯇꯥꯡꯀꯛꯇ ꯊꯥꯗꯣꯔꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯃꯥꯁꯅ ꯂꯥꯟꯐꯥ ꯏꯖꯔꯦꯜ ꯃꯆꯥ
कुंथ्राहुमदोई तमथिना हाटख्रे अमरोमदा गजागी अंगांगसिंगदा पोलियो हिदाक कापगिदमक नुमित हुमनी लाल लेपलगनी हाइना हेक लाउथोकिबगा इरोइनना इजरायलना एयर स्ट्राइक चथदुना पैलेस्टाइनियन मचा निफुगा निपाल अमुक हाटख्रे इजरायलगी लानमिसिंगना मथंग हमास की लानमिसिंग लेबा मफमसिंगदा चंगसिनदुना अटैक तौरक्लिबा फिबम असी येंगलगा हमासना इजरायलगी लानमिसिंगदा सुसाइड अटैक चथदुना लांदारगनी हाइना हमास की अनीसुबा लीडर खालिद मसालना लाउथोख्रे हाइरी करिगुंबा हमासना सुसाइड अटैक चथरगबदी इजरायलगी लानमिसिंगी ओइना यामना खुदोंग थिनगाई ओइरकपा याई इजरायलगी लानमिसिंगना फोंगना गजागी मफम कयादा चंगसिनदुना पैलेस्टाइनियन कया अमा हमास की केम कया अमा मथंग मथंग तुगाइरक्तुना हालकपा असिगी चपचाबा पाउखुम पीनबगीदमक सुसाइड अटैक चथनबा थौरांग पाइखलकपनी हाइना टर्की की इस्तानबुलदा पांथोकपा थौरम अमदा खालिद मसालना फोंदोकिबनी हमास की मिलिटेंट सिंगना फोंगना थोलक्तुना लाल सोकनबा हौरगनी हाइरी गजागी लाल सेप्टेम्बर 9 फाउबा लेपखिगनी गजादा अंगांग लाख 6 हेना पोलियोगी हिदाक कापकदबना मरम ओइरगा लाल असी लेपनी हाइरी